ꯍꯦꯟꯊꯣꯏꯕ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯏ. ꯏꯃꯥ, ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯐꯣꯟꯗꯨꯕꯨ ꯑꯗꯨꯛ ꯀꯨꯏꯅ ꯈꯤꯡꯍꯜꯂꯒ ꯊꯝꯃꯤꯗꯨꯕꯣ? ꯊꯕꯛ ꯇꯧꯔꯨꯕꯅꯤ. ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯀꯩꯁꯨꯝ ꯍꯥꯏꯗꯦꯗ, ꯁꯨꯝ ꯇꯧꯔꯛꯄꯅꯤ. ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ? ꯆꯥꯔꯦ. ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ? ꯀꯥꯡꯁꯣꯏ ꯇꯧꯔꯦ ꯏꯃꯥ. ꯉꯥ ꯑꯌꯥꯏꯕꯁꯨ ꯂꯩꯔꯝꯃꯔꯣꯏꯅꯦ. ꯅꯣꯡ ꯅꯤꯅꯤ ꯉꯥꯏꯈꯣꯀꯣ, ꯅꯆꯜꯗ ꯇꯧꯔꯒ ꯊꯥꯍꯜꯂꯛꯀꯦ. ꯌꯥꯅꯤ, ꯊꯥꯔꯛꯑꯅꯨ ꯏꯃꯥ. ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯅ ꯊꯥꯔꯛꯀꯦ ꯍꯥꯏꯕꯅꯤ. ꯃꯣꯏꯒꯤ ꯊꯥꯖꯔꯛꯄꯅꯤꯅꯦ. ꯅꯪꯒꯤ ꯊꯥꯔꯛꯀꯦ ꯍꯥꯏꯕꯅꯤ. ꯀꯔꯤꯅꯣ ꯃꯁꯤꯕꯣ? 이마디 ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ? ꯍꯣ, ꯃꯅꯤꯡꯒꯤ ꯅꯅꯦ ꯖꯥꯃꯤꯅꯤꯅꯅꯦ ꯍꯋꯥꯏꯖꯥꯔ ꯂꯣꯜꯂꯦꯅ ꯉꯁꯥꯏ ꯃꯌꯣꯝ ꯑꯃ ꯂꯧꯔꯨꯏꯌꯦ. ꯑꯗꯨꯒ ꯄꯥꯟꯒ ꯊꯣꯡꯖꯤꯜꯂꯦ. ꯑꯁ, ꯍꯣꯏꯅꯦ, ꯏꯃꯥꯁꯨ ꯈꯪꯉꯤꯅꯦ. ꯅꯆꯟꯅꯅꯦ ꯅꯪꯒꯤ ꯊꯥꯅꯕꯅꯦꯅ ꯀꯪꯍꯜꯂꯤꯕꯅꯤ. 이찬ꯇꯅꯤ. ꯅꯪꯕꯨꯗꯤ ꯅꯤꯡꯖꯕꯅꯤ ꯅꯆꯟꯁꯦ. ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨꯀꯣ. ꯑꯗꯣ ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯔꯕꯣ? ꯍꯦꯟꯊꯣꯏꯕ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯂꯤ. ꯃꯦꯝꯆꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ. ꯕꯨꯡꯉꯣ, ꯍꯌꯦꯡ ꯇꯨꯡꯗ ꯋꯥꯍꯧꯒꯗꯕꯒꯤ ꯁꯔꯨꯛ ꯍꯧꯖꯤꯛ ꯋꯥꯍꯧꯕꯅ ꯐꯩꯅꯦ. ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤ ꯐꯔꯝꯅꯤ. ꯐꯩ ꯍꯥꯏꯗꯨꯅꯁꯨꯅꯦ, ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯕꯗ ꯏꯃꯨꯡ ꯃꯔꯤ ꯆꯦꯠꯂꯣꯏ ꯍꯥꯏꯔꯤ. ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯔꯤꯗꯨ ꯆꯦꯠꯇ꯭ꯔꯤꯉꯩ ꯂꯥꯞꯊꯣꯛꯍꯧꯕꯅ ꯐꯠꯇ꯭ꯔꯣ? ꯏꯃꯥ, ꯑꯩ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯏꯃꯥꯁꯨ ꯈꯪꯉꯤ ꯏꯆꯥꯅ ꯈꯜꯂꯤꯕꯗꯣ. ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯇꯨꯡ ꯀꯣꯏꯕ ꯌꯥꯔꯣꯏꯅꯦ ꯏꯕꯨꯡꯉꯣ. ꯃꯤꯁꯨꯅꯦ ꯋꯥꯔꯧꯗꯅꯕ ꯐꯖꯅ ꯍꯥꯏꯈꯣ. ꯂꯥꯟꯅ ꯈꯟꯈꯤꯗꯅꯕ ꯍꯥꯏꯍꯧꯕꯅ ꯐꯩꯀꯣ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤꯃꯛꯀꯤ ꯐꯅꯕꯅꯤ. ꯍꯦꯟꯁꯇꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯅꯤ. ꯃꯃꯥꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯒꯤꯠ ꯐꯝꯊꯩ. ꯑꯗꯨꯒ, ꯗꯗꯥꯒꯤ ꯅꯠꯇ꯭ꯔꯣ ꯏꯃꯥ? ꯃꯥꯅꯦ. ꯑꯩ ꯄꯥꯏꯍꯧꯒꯦ. ꯁꯦ ꯁꯥꯟꯅꯍꯧꯔꯣ. ꯏꯃꯥ ꯆꯪꯉꯒꯦ, ꯍꯤꯞꯄꯨꯔꯒꯦ. ꯃꯦꯝꯆꯥ ꯆꯪꯈ꯭ꯔꯦ. ꯍꯦꯟꯁꯇꯅꯥꯅ ꯃꯕꯨꯡꯗ ꯍꯥꯏꯔꯛꯏ. ꯗꯗꯥ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯁꯨꯝ ꯐꯝꯃꯝꯕꯅꯦ. ꯍꯦꯟꯁꯇꯅ ꯏꯃꯨꯡꯗ ꯃꯃꯥꯏꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯃꯥꯒꯤ ꯁꯥꯍꯨꯝ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯇꯁꯦꯡꯅ ꯆꯪꯈ꯭ꯔꯦ ꯈꯪꯂꯕ ꯃꯇꯨꯡ ꯃꯕꯨꯡꯗ ꯋꯥ ꯍꯪꯂꯛꯏ. ꯗꯗꯥ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯣ? ꯑꯩꯅ ꯍꯪꯕꯗꯁꯨ ꯀꯣꯟꯅ ꯈꯪꯉꯛꯀꯅꯤꯗꯪ ꯍꯥꯏ. ꯈꯪꯗꯦꯗ ꯏꯆꯟ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ? ꯗꯗꯥꯅ ꯈꯪꯗꯦꯅ ꯂꯩꯕꯗꯨꯕꯨ ꯌꯥꯒꯗꯧꯔꯤꯕꯣ? ꯈꯪꯗꯦ, ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯏꯆꯟ. ꯏꯃꯥꯁꯨꯅꯦ ꯂꯥꯏꯇꯤꯟ ꯆꯠꯅꯕꯤ ꯑꯗꯨ ꯑꯗꯥ ꯈꯔ ꯀꯔꯥꯗꯤ ꯍꯦꯟꯃꯟꯕꯅꯤ. ꯍꯥꯏꯔꯨꯔꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯉꯥꯡꯒꯤ ꯃꯊꯧ ꯅꯠꯇꯦꯅ ꯍꯥꯏꯔꯛꯀꯅꯤ. ꯏꯃꯥꯅ ꯑꯄꯥꯝꯕ ꯇꯧꯕꯗ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯏꯆꯟ. ꯏꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯐꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ ꯗꯗꯥ? ꯑꯁꯣꯏꯕꯗꯨꯗꯤ ꯏꯃꯥ ꯑꯣꯏꯔꯁꯨꯅꯦ ꯆꯨꯝꯊꯣꯛꯄ ꯇꯥꯕꯅꯤ. ꯋꯥꯈꯜ ꯂꯩꯔꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯗꯗꯥꯅ ꯏꯃꯥꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯇꯨꯡ ꯏꯟꯒꯦꯁꯤꯔꯣ? ꯏꯆꯟ, ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ. ꯉꯥꯡꯗꯗꯤ ꯀꯩꯅꯣ? ꯑꯩꯅꯦ ꯗꯗꯥꯕꯨꯁꯨ ꯁꯥꯎꯅꯤꯡꯉꯤ. ꯑꯩꯉꯣꯟꯗꯗꯤ ꯀꯩꯒꯤ? ꯄꯛꯇꯕ? ꯀꯔꯤꯗ ꯄꯛꯇ꯭ꯔꯒꯦ? ꯏꯃꯥꯅꯕꯨ ꯍꯥꯏꯔꯗꯤ ꯀꯩꯝ ꯍꯦꯛ ꯉꯝꯖꯗꯕ꯭ꯔꯥ ꯗꯗꯥ ꯅꯪꯁꯦ? ꯏꯆꯟ, ꯏꯃꯥꯁꯨ ꯋꯥꯖꯔꯛꯂꯕꯅꯤ. ꯋꯥꯗꯣ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ? ꯕꯕꯥꯅ ꯇꯧꯈ꯭ꯔꯤꯕꯗꯣ ꯅꯪ ꯀꯥꯎꯔꯕꯣ? ꯃꯌꯥꯝꯗꯣ ꯅꯝꯊꯦꯛꯑꯒ ꯉꯁꯤ ꯅꯪ ꯑꯩꯁꯦ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕ ꯏꯃꯥꯅꯤ. ꯀꯥꯎꯗꯦ, ꯈꯪꯉꯦ ꯂꯣꯏꯅ. ꯈꯪꯕꯗꯨꯅꯅꯦ ꯍꯥꯏꯔꯤꯁꯦ. ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯨꯝꯕꯒꯤ ꯂꯝꯕꯤꯗꯅ ꯍꯦꯟꯅ ꯂꯨꯞꯁꯤꯟꯈꯤꯕꯅꯦ ꯍꯥꯏꯕꯁꯨ ꯈꯪꯉꯦ. ꯑꯗꯣ ꯃꯁꯤꯁꯦ ꯗꯗꯥꯒꯩꯒꯅ ꯁꯦꯝꯗꯣꯛꯁꯦ ꯍꯥꯏꯕꯅꯤ. ꯀꯥꯏꯔꯕꯣ? ꯏꯃꯥꯁꯨ ꯃꯗꯨꯗ ꯋꯥꯈꯜ ꯏꯪꯖꯔꯤꯕꯅꯤ ꯏꯆꯟ. ꯀꯗꯥꯏꯗ ꯏꯪꯕꯅꯣꯗ, ꯍꯦꯟꯅ ꯃꯊꯥ ꯁꯥꯍꯜꯂꯤꯅꯤ. ꯗꯥ ꯅꯪꯕꯨ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯗꯕ꯭ꯔꯅꯦ? ꯃꯆꯟꯒꯤ ꯋꯥꯗꯨꯁꯨ ꯑꯆꯨꯝꯕꯗꯤ ꯑꯗꯨꯃꯛ ꯌꯥꯎꯔꯤ. ꯃꯃꯥꯅ ꯂꯥꯏꯇꯤꯟꯅ ꯍꯦꯟꯅ ꯊꯥꯖꯕ ꯍꯦꯟꯃꯟꯕꯅ ꯉꯁꯤ ꯂꯤꯡꯖꯦꯜꯒ ꯃꯥꯒꯒꯤ ꯃꯔꯤꯗ ꯑꯀꯥꯏꯕ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯅꯤ ꯂꯩꯔꯤꯕꯁꯦ. ꯈꯟꯊꯔꯨꯕꯗ ꯏꯆꯨꯝ ꯆꯨꯝꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯨꯕ ꯃꯥ ꯃꯇꯣꯝꯇ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯅꯣꯛꯊꯣꯔꯛꯏ. ꯆꯨꯝꯃꯝꯃꯕꯣ ꯑꯩꯅ ꯍꯥꯏꯕ? ꯆꯨꯝꯃꯁꯨ. ꯉꯥꯏꯈꯣ, ꯆꯨꯝꯃꯁꯨꯗꯣ ꯉꯥꯏꯈꯣ ꯍꯥꯏꯁꯤꯅꯤ. ꯆꯨꯝꯃꯒ ꯂꯩꯔꯕꯅꯤ. ꯌꯦꯡꯗ꯭ꯔꯁꯨ ꯌꯥꯕ ꯀꯨꯊꯤꯗꯣ ꯌꯦꯡꯉꯨꯔꯦ. ꯀꯣꯟꯅ ꯃꯇꯝꯅ ꯄꯨꯖꯔꯛꯀꯗꯕ ꯄꯣꯠꯇꯣ ꯍꯩꯄꯥ ꯁꯥꯗꯅ ꯌꯦꯡꯕꯤꯔꯨꯔꯦꯅꯦ. ꯍꯥꯏꯔꯛꯑꯦ ꯃꯤꯁꯨ ꯍꯥꯏꯐꯝ ꯊꯣꯛꯄꯁꯤꯡꯗꯣ. ꯀꯩ ꯁꯥꯔꯦ ꯑꯗꯨꯗꯤ? ꯈꯪꯗ꯭ꯔꯦꯗ ꯏꯆꯟ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯏ. ꯗꯗꯥ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯣ. ꯂꯧꯐꯝ ꯈꯪꯗꯕꯩꯅꯤꯅꯦ ꯁꯥꯔꯤꯕ ꯃꯊꯥꯁꯦ. ꯈꯪꯗꯦꯗ, ꯆꯦꯂꯤꯡꯖꯦꯜꯗꯣ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ. ꯀꯥꯏꯅꯍꯟꯅꯤꯡꯗꯦꯀꯣ, ꯏꯅꯝꯃ ꯑꯣꯏꯅꯤꯡꯉꯤ. ꯏꯆꯟ, ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯀꯩꯒꯨꯝꯕ ꯅꯪ ꯑꯣꯏꯔꯝꯃꯗꯤ ꯀꯔꯝꯕ ꯗꯤꯁꯤꯖꯟ ꯂꯧꯒꯅꯤ? ꯏꯃꯥꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯅꯤ. ꯁꯨꯡꯌꯥ ꯌꯥꯔꯛꯑꯣꯏꯗꯕꯒꯤ ꯃꯃꯤ ꯇꯥꯔꯗꯤꯅꯦ, ꯑꯩꯗꯤ ꯅꯨꯄꯤꯗꯣ ꯄꯨꯔꯒ ꯀꯥꯏꯗꯅꯣꯝ ꯂꯩꯈꯤꯅꯤ. ꯁꯕꯥꯁ! ꯑꯗꯣ ꯏꯃꯥꯅ ꯀꯝꯗꯧꯕ? ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯐꯔꯛꯈ꯭ꯔꯗꯧꯗꯨꯕꯨ. ꯏꯃꯥꯅ ꯁꯥꯎꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯗꯣꯏꯅꯣ? ꯃꯆꯥ ꯑꯩꯅ ꯏꯃꯥ ꯀꯧꯕꯗ ꯑꯗꯨꯝ ꯇꯦꯊꯈ꯭ꯔꯗꯧꯅꯤ.
ꯅꯪꯀꯣ ꯌꯥꯝ ꯇꯧꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯇꯧꯅꯤꯅ ꯑꯩꯗꯤ ꯐꯔꯦꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯊꯦꯡꯉꯦ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯋꯥꯉꯝꯒꯤ ꯀꯥꯗ ꯑꯣꯃꯦꯛꯁꯀ ꯆꯦ ꯆꯥꯡ ꯄꯨꯒꯗꯕ ꯄꯣꯠꯈꯩꯗꯨ ꯌꯦꯡꯁꯤꯜꯂꯤ ꯔꯥꯙꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯅꯥꯎꯕ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯆꯥꯛꯈꯣꯝ ꯑꯃꯅꯤ ꯆꯥꯈ꯭ꯔꯣ ꯏꯇꯩꯃ ꯉꯟꯗ꯭ꯔꯣ ꯃꯥ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯅꯦ ꯉꯟꯅꯕ ꯍꯣꯠꯅꯔꯤꯅꯤꯅꯦ ꯅꯈꯣꯏꯅꯤ ꯆꯥꯊꯣꯛꯃꯤꯟꯅꯈ꯭ꯔꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯔꯦ ꯏꯇꯩꯃ ꯀꯨꯝꯃꯛꯑꯒꯦ ꯃꯆꯥꯊꯣꯏꯕꯤꯗꯣ ꯉꯁꯤꯒꯤ ꯀꯥꯔꯛꯇꯦ ꯀꯩꯗꯧꯔꯤꯒꯦ ꯏꯇꯩꯃ ꯍꯣ ꯅꯤꯡꯉꯥꯏ ꯇꯧꯍꯧꯔꯤꯌꯦ ꯅꯈꯣꯏ ꯆꯠꯄꯗ ꯏꯟꯅꯅꯤꯌꯦ ꯑꯗꯨꯒꯤꯅꯦ ꯅꯣꯏ ꯇꯥꯃꯣꯅ ꯊꯦꯝꯍꯧꯔꯤꯕꯅꯤ ꯑꯣꯃꯦꯛꯁꯅ ꯍꯥꯏꯔꯛꯏ ꯑꯦ ꯄꯨꯕꯤꯈ꯭ꯔꯁꯤꯔꯣ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯀꯣꯏꯕ ꯆꯠꯄꯁꯨ ꯅꯠꯇꯦ ꯊꯕꯛꯅꯤ ꯆꯠꯇꯧꯔꯤꯁꯦ ꯀꯣꯏꯕ ꯆꯠꯄꯅꯤ ꯀꯩꯅꯣ ꯑꯗ ꯊꯕꯛ ꯑꯃꯅꯤ ꯌꯥꯎꯔꯛꯄꯅꯦ ꯄꯨꯕꯤꯈ꯭ꯔꯁꯤ ꯑꯁ ꯏꯇꯥꯎ ꯅꯨꯡꯉꯥꯏꯔꯣꯏꯕ ꯃꯤ ꯑꯇꯩꯁꯨ ꯌꯥꯎꯗꯧꯔꯤꯅꯤꯀꯣ ꯐꯔꯛ ꯇꯧꯅꯨ ꯀꯅꯥꯅꯣ ꯃꯤ ꯑꯕꯣ ꯀꯅꯥ ꯌꯥꯎꯗꯧꯔꯤꯒꯦꯅꯦ ꯒꯥꯔꯤꯗ ꯆꯠꯀꯗꯣꯏꯅꯤ ꯈꯣꯡꯅꯁꯨ ꯅꯠꯇꯦ ꯒ꯭ꯌꯥꯅꯦꯟꯗ꯭ꯔꯒꯤ ꯒꯥꯔꯤꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯃꯣꯏ ꯈꯔ ꯇꯣꯡꯖꯔꯅꯤ ꯑꯩꯈꯣꯏꯒꯤꯗꯅ ꯂꯤꯡꯖꯦꯜꯅꯦ ꯃꯣꯅꯥꯅꯦ ꯃꯆꯥꯊꯣꯏꯕꯤꯒ ꯑꯩꯈꯣꯏ 5 ꯇꯣꯡꯉꯒ ꯂꯣꯏꯔꯦ ꯌꯥꯅꯤꯁꯦ ꯑꯩ ꯊꯣꯛꯇꯧꯒꯦ ꯏꯇꯩꯃ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ ꯄꯨꯈ꯭ꯔꯒꯦ ꯌꯥꯗꯧꯔꯤꯕ꯭ꯔꯅꯦ ꯋꯥꯉꯝꯅ ꯍꯥꯏꯔꯛꯏ ꯅꯪꯁꯅꯧꯀꯣ ꯑꯗꯨꯗꯤ ꯍꯣꯏꯅꯦ ꯀꯗꯥꯏ ꯕ꯭ꯂꯦꯗꯇꯣ ꯄꯤꯔꯛꯑꯣ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯂꯣꯏꯔꯝꯃꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯤꯡꯖꯦꯜꯒ ꯃꯣꯅꯥꯒ ꯄꯤꯛꯑꯞ ꯇꯧꯔꯗꯨꯅ ꯂꯣꯛꯇꯥꯛ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯕ ꯂꯤꯟꯊꯣꯏ ꯉꯝꯕꯤ ꯑꯁ ꯃꯤꯡꯒꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯁꯛꯀꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯨꯡꯁꯤꯕꯅꯦ ꯃꯔꯝꯒꯁꯦ ꯃꯣꯛꯈ꯭ꯔꯖꯥꯠꯅꯤ ꯅꯠꯇ꯭ꯔꯅꯦ ꯃꯆꯥꯊꯣꯏꯕꯤ ꯂꯤꯟꯊꯣꯏ ꯃꯤꯆꯤꯒꯗꯣ ꯊꯛ ꯊꯛ ꯏꯟꯈꯠꯂꯛꯏ ꯃꯗꯨ ꯎꯕꯗ ꯂꯤꯡꯖꯦꯜꯒ ꯃꯣꯅꯥꯒꯗꯣ ꯏꯁꯤ ꯅꯣꯛꯆꯩ ꯌꯥꯝ ꯅꯩꯗꯧꯔꯤꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯈꯨꯔꯥ ꯑꯣꯖꯥ ꯑꯐꯕ ꯑꯃ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ ꯃꯤ ꯅꯩꯍꯟꯗꯧꯔꯤꯕꯅꯦꯅ ꯃꯨꯛꯇꯅ ꯂꯩꯔꯤꯕꯅꯤ ꯃꯣꯅꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯩꯗꯧꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯅꯩꯔꯣꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯆꯥꯊꯣꯏꯕꯤ ꯀꯧꯒꯦ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯀꯀꯥꯅꯁꯨ ꯀꯧꯋꯦ ꯋꯥꯉꯝ ꯕꯦꯛ ꯃꯤꯔꯔꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯀꯥꯡꯈꯠꯂꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯃꯗꯨ ꯎꯕꯗ ꯑꯣꯃꯦꯛꯁꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯒꯥꯔꯤꯗꯣ ꯆꯨꯝꯅ ꯊꯧꯕꯤꯒꯗ꯭ꯔꯥ ꯌꯧꯔꯒ ꯄꯦꯟꯅ ꯌꯦꯡꯖꯔꯣ ꯑꯉꯥꯡꯒꯁꯦ ꯑꯩ ꯄꯨꯊꯣꯛꯄꯤꯈ꯭ꯔꯒꯦ ꯁꯦꯝꯄꯜ ꯀꯂꯦꯛꯁꯟꯗꯣ ꯅꯈꯣꯏꯅꯤ ꯆꯠꯃꯤꯟꯅꯅꯕꯗꯣ ꯑꯩ ꯁꯤꯟꯕꯤꯔꯒꯦ ꯋꯥꯉꯝ ꯌꯥꯝ ꯍꯥꯎꯇꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯪ ꯂꯣꯏꯁꯤꯜꯂꯒꯦꯔꯣ ꯑꯣꯃꯦꯛꯁ ꯋꯥꯗꯤ ꯉꯥꯡꯗꯦ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯏ ꯁꯤꯅꯤꯍꯦ ꯅꯪꯒꯤꯕꯣ ꯗꯥꯋꯥꯉꯝ ꯀꯩꯕꯨꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯣꯝꯗꯅꯦ ꯑꯣꯃꯦꯛꯁ ꯋꯥꯉꯝꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯑꯣꯟꯊꯣꯔꯛꯂꯗꯨꯅ ꯅꯣꯛꯄ ꯈꯥꯡꯉꯤ ꯑꯣ ꯑꯩꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯅꯠꯇꯦ ꯂꯤꯡꯖꯦꯜ ꯒ꯭ꯂꯥꯁꯇꯣ ꯈꯤꯇꯪ ꯆꯤꯡꯈꯠꯄꯤꯒꯦꯔꯥ ꯃꯆꯥꯊꯣꯏꯕꯤꯗꯣ ꯂꯣꯛ ꯌꯥꯝ ꯊꯨꯡꯒꯟꯕꯅꯦ ꯑꯣ ꯍꯣꯏ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯂꯣꯛꯇꯥꯛ ꯌꯧꯔꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯃꯊꯪ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗꯗꯤ ꯄꯨꯡ 1:30 ꯈꯔ ꯍꯦꯜꯂꯝꯂꯦ ꯃꯌꯥꯝꯁꯨ ꯀꯩꯅꯣꯝ ꯆꯥꯈꯤꯁꯦ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯥꯔꯤ ꯂꯣꯏꯔꯗꯨꯅ ꯉꯜꯂꯤ ꯍꯥꯏꯐꯦꯠ ꯀꯣꯏꯊꯣꯛꯎꯁꯦ ꯍꯥꯏꯕꯗꯒꯤ ꯁꯦꯟꯗ꯭ꯔꯥꯗ ꯀꯥꯈꯠꯂꯛꯏ ꯃꯍꯩ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯅꯈꯤ ꯐꯣꯇꯣ ꯀꯥꯞꯄꯅ ꯀꯥꯞꯄ ꯐꯝꯅꯤꯡꯕꯅ ꯐꯝꯕ ꯂꯤꯡꯖꯦꯜ ꯃꯣꯅꯥꯒ ꯂꯣꯏꯅꯅ ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯔꯤ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯂꯤꯡꯖꯦꯜ ꯗꯥꯋꯥꯉꯝꯗ ꯂꯩꯕ ꯅꯨꯄꯤꯗꯣ ꯅꯨꯡꯉꯥꯏꯗꯧ ꯌꯥꯝ ꯃꯥꯜꯂꯤꯉꯣ ꯀꯗꯣꯝꯗꯩ ꯋꯥꯔꯤꯅꯣ ꯑꯗꯨꯅ ꯈꯪꯗꯦ ꯌꯥꯝ ꯀꯦ ꯑꯉꯥꯡꯒꯁꯦ ꯌꯥꯝ ꯐꯖꯅ ꯂꯣꯏꯅꯕ ꯍꯩ ꯍꯥꯏꯕ ꯂꯝꯁꯨ ꯍꯦꯟꯗꯦ ꯑꯉꯥꯡꯁꯤꯁꯨ ꯈꯜꯂꯤꯅꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯁꯛ ꯐꯖꯕꯁꯦ ꯂꯩꯔꯝꯗ꯭ꯔꯗꯤꯀꯣ ꯍꯥꯏꯁꯤꯅꯤ ꯀꯩꯗꯧꯗꯣꯏꯕ ꯃꯁꯥꯅ ꯌꯥꯗ꯭ꯔꯁꯨꯅꯦ ꯐꯥꯔꯒ ꯀꯣꯏꯗꯧꯔꯤꯅꯤ ꯑꯁ ꯃꯣꯅꯥ ꯅꯪꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦꯉꯣ ꯖꯥꯠꯀꯤ ꯋꯥ ꯌꯥꯝ ꯍꯥꯏꯒꯠꯂꯛꯏꯌꯦ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯈꯜꯂꯤꯕꯅꯤ ꯀꯩꯅꯣ ꯋꯥꯈꯜꯁꯦ ꯃꯣꯍꯟꯒ ꯈꯟꯕꯗꯤ ꯌꯥꯏꯗꯅ ꯄꯩꯁꯥ ꯇꯤꯡꯕꯁꯨ ꯅꯠꯇꯦ ꯈꯜꯂꯣ ꯌꯥꯏꯌꯦ ꯑꯗ ꯅꯪꯒꯤꯗꯣ ꯂꯨꯗꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯀꯔꯤꯗ ꯂꯨꯗ꯭ꯔꯒꯦ ꯑꯋꯣꯏꯕꯅꯦ ꯑꯩꯗꯤ ꯉꯥꯎꯖꯩꯉꯣ ꯑꯩꯅꯦ ꯁꯨꯝ ꯃꯥꯁꯦ ꯌꯦꯡꯉꯤꯅꯦ ꯈꯪꯗꯦ ꯈꯨꯗꯤꯡꯃꯛꯇ ꯄꯔꯐꯦꯛ ꯑꯣꯏꯕꯗꯧꯅ ꯇꯧꯋꯤ ꯍꯣꯏ ꯃꯥꯒꯤ ꯑꯁꯣꯟꯕ ꯖꯒꯥꯕꯨꯗꯤ ꯂꯩꯔꯝꯅꯤ ꯃꯗꯨ ꯌꯧꯅꯗꯤ ꯎꯔꯨꯗ꯭ꯔꯤꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯕꯗ ꯃꯥꯁꯦ ꯂꯣꯏꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯕ ꯃꯤꯅꯤ ꯈꯪꯗ꯭ꯔꯦꯗ ꯄꯤꯌꯥꯏꯅꯣ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯑꯩ ꯍꯥꯏꯁꯤꯅꯤ ꯅꯪ ꯀꯣꯏꯒꯦꯒ ꯀꯣꯏꯔꯣꯕ ꯍꯣꯏꯅꯦꯍꯦ ꯗꯥ ꯍꯦꯟꯊꯣꯏꯒꯁꯦ ꯇꯣꯛꯊꯣꯛꯑꯒ ꯗꯥꯋꯥꯉꯝ ꯑꯣꯏꯅ ꯀꯣꯏꯔꯒꯦꯅꯦ
ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯂꯣꯡ ꯗꯤꯁꯇꯦꯟꯁ ꯔꯣꯃꯥꯟꯁ ꯇꯧꯗꯅ ꯄꯥꯔꯇꯟ ꯔꯣꯃꯥꯟꯁꯁꯦ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯪꯅꯗꯤ ꯐꯕꯤ ꯁꯥꯗꯅ ꯁꯤꯗ ꯃꯥꯒꯤꯗꯃꯛꯅꯤ ꯀꯥꯏꯅ ꯂꯦꯞꯆꯔꯤꯕ ꯍꯥ ꯑꯥꯗ ꯁꯨꯠꯇ ꯂꯩꯔꯝꯗꯧꯔꯤ ꯄꯣꯠꯅꯤꯀꯣ ꯌꯥꯝ ꯊꯥꯖꯔꯨꯅꯨ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯃꯥ ꯑꯗꯨꯃꯥꯏꯅꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯌꯦ ꯑꯩꯅ ꯈꯪꯕ ꯈꯔ ꯂꯩ ꯅꯪꯅ ꯈꯪꯉꯤꯕ ꯎꯔꯤꯕꯗꯣ ꯈꯔ ꯈꯛꯇꯅꯤ ꯂꯤꯡꯖꯦꯜ ꯃꯤꯒꯤ ꯋꯥꯈꯜꯁꯤꯃꯨꯛ ꯐꯖꯕ ꯇꯨꯀꯠꯆꯕ ꯑꯅꯤ ꯁꯨꯗꯕꯅꯤ ꯋꯥꯈꯜꯁꯦ ꯍꯥꯏꯁꯤꯅꯤ ꯃꯍꯥꯄꯥꯄꯤꯅꯤꯀꯣ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯐꯕ ꯑꯃꯗꯤ ꯐꯠꯇꯕ ꯑꯗꯨꯒ ꯋꯥꯈꯜꯁꯤꯁꯨꯅꯦ ꯐꯠꯇꯕꯗꯅ ꯍꯦꯟꯅ ꯆꯤꯡꯁꯤꯟꯕꯅꯤ ꯅꯪꯅꯗꯤ ꯗꯥꯏꯍꯦꯟꯊꯣꯏꯕꯗ ꯊꯥꯖꯔꯤꯅꯦꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯇꯥꯏꯌꯣꯟꯅꯅ ꯈꯜꯂꯝꯂꯕꯗꯤ ꯀꯝꯗꯧꯕ ꯂꯥꯞꯅꯒ ꯂꯩꯅꯔꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯦꯊꯔꯞ ꯇꯧꯖꯕꯅꯦ ꯋꯥ ꯉꯥꯡꯕꯗꯒ ꯅꯔꯩ ꯀꯣꯂꯤ ꯀꯣꯂꯤ ꯇꯧꯏꯗꯣ ꯄꯨꯜꯂꯤꯕ ꯇꯤꯟꯅꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯗ ꯐꯩꯅ ꯈꯜꯂꯝꯂꯗꯤ ꯀꯝꯗꯧꯕ ꯂꯤꯡꯖꯦꯜ ꯃꯣꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯈꯔꯗꯤ ꯌꯥꯎꯕ꯭ꯔꯅ ꯈꯟꯊꯔꯛꯏ ꯆꯪꯉꯝꯗꯥꯏꯒꯤ ꯃꯇꯝꯗꯅꯤ ꯑꯇꯣꯞꯄ ꯃꯤꯒ ꯆꯠꯃꯤꯟꯅꯒꯅꯨ ꯍꯥꯏꯔꯝꯕꯗꯨ ꯅꯣꯡꯃꯁꯨ ꯋꯥꯉꯝꯅ ꯗ꯭ꯔꯣꯞ ꯇꯧꯔꯝꯕꯗꯨꯗ ꯃꯥꯅ ꯁꯥꯎꯈꯤꯕꯗꯨ ꯑꯗꯨꯕꯨ ꯃꯔꯝ ꯍꯪꯈꯤꯗꯦ ꯅꯨꯄꯥꯅ ꯊꯤꯜꯂꯛꯑꯝꯃꯦ ꯍꯥꯏꯕꯒꯤ ꯚꯥꯞꯇꯅꯤ ꯃꯥꯅ ꯁꯥꯎꯈꯤꯕꯗꯨ ꯃꯣꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯗꯥꯏꯍꯦꯟꯊꯣꯏꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯈꯝꯕꯟꯖꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯕꯨ ꯑꯩꯗꯤ ꯄꯛꯄ ꯈꯔ ꯋꯥꯠꯂꯤꯕꯨ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯅꯪꯁꯦ ꯁꯦꯟꯅꯕꯤꯌꯣꯌꯦ ꯅꯨꯄꯥꯒ ꯄꯨꯜꯍꯟꯒꯅꯣꯅꯦ ꯑꯁ ꯃꯥꯁꯨꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯕꯨ ꯄꯨꯟꯗꯕ ꯂꯣꯏꯅꯗꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯄꯛꯇꯦ ꯍꯥꯏꯁꯤꯅꯤ ꯃꯥꯀꯣ ꯍꯣꯏꯅꯦ ꯈꯝꯕꯜꯂꯣꯕ ꯃꯇꯥꯡ ꯆꯥꯅ ꯌꯥꯏꯌꯦꯕ ꯈꯝꯕꯟꯗꯧꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤ ꯁꯣꯝꯗ ꯊꯕꯛ ꯌꯥꯗꯗꯅ ꯆꯠꯃꯤꯟꯅꯕ ꯑꯣꯔ ꯀꯧꯅ ꯉꯥꯡꯅ ꯇꯧꯕꯗꯨ ꯐꯥꯎꯕ ꯌꯥꯔꯛꯇ꯭ꯔꯗꯤ ꯍꯥꯏꯁꯤꯅꯤ ꯅꯪꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯂꯤꯕ ꯑꯩꯁꯦ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯀꯦ ꯈꯜꯂꯤꯕꯅꯤꯅꯦ ꯅꯠꯇ꯭ꯔꯥ ꯀꯩꯗꯥꯗꯣ ꯅꯨꯡꯁꯤꯔꯛꯇꯕ ꯑꯗꯨꯏꯅꯤ ꯌꯥꯔꯦꯗ ꯃꯤ ꯄꯥꯈꯠꯆ ꯇꯧꯔꯤꯅꯤ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯆꯤꯟꯁꯦ ꯍꯥꯎꯍꯟꯕ ꯍꯩꯕꯅꯦ ꯃꯥꯅꯁꯨ ꯑꯗꯨꯝ ꯉꯥꯡꯒꯗꯣꯏꯅꯤ ꯑꯇꯣꯞꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯀꯣꯟꯒꯅꯣꯅ ꯑꯗꯣ ꯑꯩꯅ ꯀꯣꯟꯒꯦ ꯌꯥꯎꯅ ꯀꯣꯟꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯁꯥꯒꯤꯅꯤ ꯍꯣꯏꯅꯦ ꯈꯪꯉꯦ ꯑꯗꯨꯕꯨꯗꯤ ꯃꯤꯅꯗꯤ ꯏꯔꯥꯡ ꯄꯨꯕꯤ ꯃꯥꯜꯂꯝꯗꯣꯏꯅꯦ ꯅꯪꯅꯁꯨ ꯎꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯎꯗꯦ ꯇꯥꯟꯖꯥꯗꯨꯗ ꯂꯤꯡꯖꯦꯜꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯂꯥꯛꯏ ꯉꯥꯏꯈꯣꯀꯣ ꯗꯥꯏꯍꯦꯟꯊꯣꯏꯅꯤ ꯗꯥꯏꯍꯦꯟꯊꯣꯏ ꯍꯦꯊꯣꯏ ꯇꯥꯏꯌꯦꯗ ꯀꯥꯏ ꯂꯩꯔꯤꯅꯣ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯃꯥꯜꯂꯦ ꯑꯣ ꯂꯣꯛꯇꯥꯛꯇ ꯂꯩꯔꯤꯌꯦꯗ ꯄꯨꯡ ꯀꯌꯥꯗ ꯍꯟꯗꯣꯏꯕ ꯈꯪꯗ꯭ꯔꯤ ꯃꯌꯥꯝꯁꯨ ꯑꯁꯣꯝꯗ ꯀꯣꯏꯊꯣꯛꯈ꯭रिꯌꯦ ꯃꯣꯏ ꯍꯜꯂꯛꯑꯒ ꯆꯠꯀꯦ ꯍꯥꯏꯔꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯔꯛꯑꯣꯀꯣ ꯍꯣꯏ ꯊꯝꯃꯦꯀꯣ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯕꯦꯛꯇ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯣꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯕ ꯑꯩꯁꯦ ꯏꯔꯥꯡ ꯄꯨꯕꯤ ꯃꯥꯜꯂꯦꯕ ꯍꯣꯏꯅꯦ ꯀꯃꯥꯏꯅꯅꯣꯕ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯈꯪꯗꯧꯕ ꯍꯥꯎꯇꯦꯍꯦ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯂꯤꯡꯖꯦꯜꯒꯤ ꯃꯇꯧꯗꯨꯗ ꯃꯣꯅꯥꯗꯨ ꯈꯤ ꯅꯣꯛꯆꯩ ꯅꯌꯥꯗꯨ ꯌꯥꯝ ꯍꯤꯒꯠꯅꯤꯡꯕ꯭ꯔꯕ ꯏ ꯀꯥꯔꯛꯇꯣꯏꯅꯤ ꯑꯃꯨꯛꯀꯣ ꯀꯥꯔꯛꯑꯣꯅꯦ ꯑꯝꯇ ꯌꯦꯡꯒꯦꯕ ꯃꯣꯅꯥ ꯎꯁꯤꯠꯇꯕ ꯇꯧꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯁꯥꯎꯖꯔꯛꯁꯅꯤ ꯁꯥꯎꯔꯛꯑꯒꯅ ꯊꯦꯝꯕꯤꯅꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯅ ꯋꯥꯕꯤꯗꯦ ꯑꯣ ꯃꯤꯁꯦ ꯐꯖꯅ ꯎꯁꯤꯠꯇꯤꯌꯦ ꯑꯋꯣꯏꯕꯅꯤ ꯀꯩꯅꯣ ꯗꯥꯋꯥꯡꯉꯝ ꯌꯥꯎꯔꯤꯁꯤ ꯐꯥꯒꯤꯔꯣ ꯉꯁꯥꯏ ꯃꯆꯥꯅꯨꯄꯤ ꯊꯦꯝꯕꯗ ꯎꯍꯧꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅꯒ ꯊꯦꯝꯃꯛꯑꯗꯤ ꯅꯪ ꯉꯥꯎꯆꯦꯟꯅꯤꯗꯣ ꯂꯤꯡꯖꯦꯜ ꯃꯤꯠꯇꯒ ꯎꯏ ꯍꯥꯏꯕ ꯍꯩꯃꯥ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯤꯡꯖꯦꯜ ꯕꯦꯒꯇꯣ ꯊꯥꯡꯒꯠꯇꯨꯅ ꯃꯣꯅꯥꯗ ꯊꯣꯝꯒꯦ ꯇꯧꯔꯛꯏ ꯇꯥꯟꯖꯥꯗꯨꯒ ꯑꯣꯃꯦꯛꯁꯣꯏ ꯋꯥꯉꯝ ꯍꯣꯏꯁꯨ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯄꯒ ꯃꯄꯥ ꯆꯞ ꯍꯦꯛ ꯆꯥꯅꯔꯨꯔꯦ ꯀꯩꯅꯣꯅꯦ ꯂꯤꯡꯖꯦꯜꯁꯨ ꯕꯦꯒꯇꯣ ꯇꯞꯅ ꯊꯥꯗꯔꯛꯏ ꯑꯗꯨꯒ ꯃꯣꯅꯥꯗ ꯄꯩꯔꯞꯅ ꯌꯦꯡꯂꯤ ꯃꯣꯅꯥꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯅꯣꯛꯄ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤ ꯑꯣꯃꯦꯛꯁꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯌꯥꯝꯅ ꯑꯁꯣꯝꯗ ꯐꯣꯇꯣꯁꯨꯠ ꯇꯧꯍꯧꯔꯤ ꯅꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕꯤ ꯁꯥꯟꯅꯩꯔꯕ ꯃꯆꯥ ꯊꯣꯏꯕꯤ ꯁꯤꯗ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ ꯋꯥꯗ꯭ꯔꯣ ꯈꯣꯡꯅ ꯆꯠꯄ ꯋꯥꯏ ꯐꯝꯃꯨꯀꯣ ꯅꯦꯅꯦ ꯀꯩꯅꯣꯝ ꯄꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯆꯣꯀ꯭ꯂꯦꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯤ ꯆꯥꯁꯤꯀꯣ ꯑꯣꯃꯦꯛꯁꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯗꯥꯎꯃꯦꯛꯁ ꯍꯜꯂꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯟꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯥꯛꯄ ꯄꯥꯔꯇꯤꯗꯣ ꯀꯥꯏꯔꯒꯨꯝꯁꯦ ꯍꯥꯏꯅꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯋꯥꯉꯝ ꯆꯥꯛ ꯆꯥꯔꯤ ꯅꯥꯀꯜꯗ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯁꯨ ꯐꯝꯃꯤ ꯆꯥꯅ ꯆꯥꯅ ꯔꯥꯙꯦꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯃꯆꯥ ꯊꯣꯏꯕꯤꯅ ꯅꯤꯅꯦ ꯑꯃꯅ ꯆꯣꯀ꯭ꯂꯦꯠ ꯄꯤꯖꯩꯌꯦꯅ ꯑꯗꯨꯝ ꯁꯣꯟ ꯂꯩꯅꯦ ꯁꯥꯂꯤꯅꯤꯔꯣ ꯅꯥꯎꯕ ꯔꯥꯙꯦꯒꯤ ꯋꯥꯗꯨꯗ ꯋꯥꯡꯂꯦꯟ ꯃꯅꯥꯎ ꯅꯨꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯅꯠꯇꯦꯗ ꯏꯇꯩꯃ ꯖꯨꯅꯤꯌꯔꯅꯦ ꯐꯥꯔꯁ ꯁꯦꯝꯒꯤ ꯑꯉꯥꯡꯅꯦ ꯑꯣ
ꯀꯩꯅꯣ ꯋꯥꯔꯤ ꯑꯇꯩꯁꯨ ꯃꯌꯥꯝ ꯂꯤꯔꯝꯕꯅꯤꯅꯦ ꯕꯣꯠꯁꯨ ꯇꯣꯡꯃꯤꯟꯅꯩ ꯃꯁꯝꯒ ꯄꯨꯟꯕꯤꯌꯦ ꯀꯥꯏꯅꯒ ꯉꯁꯥꯏ ꯁꯣꯝꯗ ꯑꯩ ꯊꯕꯛ ꯇꯧꯔꯤꯀꯥꯟꯗ ꯃꯣꯏꯒ ꯂꯩꯍꯧꯕꯅꯦ ꯑꯗꯨꯏ ꯑꯣꯏꯔꯝꯅꯤ ꯏꯇꯩꯃ ꯕꯣꯠꯇꯨꯕꯨꯗꯤ ꯄꯨꯟꯅ ꯇꯣꯡꯕꯅꯦ ꯏꯇꯩꯃ ꯃꯆꯥꯊꯣꯏꯕꯤꯗꯤ ꯆꯥꯛ ꯆꯥꯈꯤꯕ꯭ꯔꯣ ꯎꯏꯔꯛꯇꯅꯅꯦ ꯉꯟꯇꯥꯅ ꯄꯤꯖꯊꯣꯛꯈ꯭ꯔꯦ ꯑꯣ ꯑꯩꯗꯤ ꯆꯥꯗꯅ ꯇꯨꯝꯈ꯭ꯔꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ ꯀꯔꯤ ꯍꯥꯄꯛꯈꯣꯒꯦ ꯏꯟꯁꯥꯡ ꯍꯥꯄꯛꯈꯣꯔꯣ ꯌꯥꯔꯅꯤ ꯏꯇꯩꯃ ꯑꯩꯒꯤꯗꯤ ꯋꯥꯡꯂꯦꯟꯁꯨ ꯍꯥꯏꯔꯛꯏ ꯑꯩꯒꯤꯁꯨ ꯌꯥꯔꯅꯤ ꯅꯥꯎꯕ ꯋꯥꯉꯝ ꯃꯌꯥꯝꯕꯗ ꯐꯠ ꯌꯦꯡꯉꯛꯏ ꯁꯥꯂꯤꯅꯤꯗꯨꯕꯨ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯣ ꯍꯣꯏ ꯇꯥꯃꯣ ꯀꯔꯤꯒꯤꯅꯣ ꯍꯥꯟꯅꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯐꯖꯅ ꯂꯣꯏꯅꯔꯝꯗꯥꯏꯅꯦ ꯋꯥꯉꯝ ꯈꯨꯝꯗꯦ ꯃꯥꯒꯤ ꯆꯥꯛ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯥꯔꯤ ꯆꯅꯩꯅꯔꯒ ꯊꯝꯒꯅꯨꯀꯣ ꯅꯈꯣꯏ ꯅꯥꯈꯩ ꯁꯦꯡꯗꯣꯛꯅꯧ ꯊꯕꯛ ꯃꯐꯝ ꯄꯨꯜꯂꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯗꯨ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯅꯔꯒ ꯀꯔꯤ ꯀꯃꯥꯏ ꯇꯧꯕꯗꯣ ꯈꯟꯅꯧ ꯁꯥꯂꯤꯅꯤꯁꯨ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯉꯥꯡ ꯅꯠꯇꯦ ꯏꯔꯦꯟꯖꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯧꯀꯣ ꯋꯥꯉꯝ ꯃꯃꯤꯠꯇꯨꯗꯤ ꯄꯨꯈꯝꯗ ꯊꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯇꯥꯃꯣ ꯃꯥꯅꯗ ꯂꯣꯏꯁꯤꯟꯖꯍꯧꯗꯕꯒꯤ ꯋꯥꯔꯤꯅꯤ ꯅꯥꯎꯕ ꯑꯗꯨ ꯌꯥꯔꯣꯏꯅꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯃꯤ ꯑꯅꯤ ꯆꯪꯅ ꯁꯦꯝꯈꯤꯕꯅꯤ ꯃꯤ ꯑꯃꯅ ꯊꯗꯠꯂꯦ ꯍꯥꯏꯔꯒ ꯑꯃꯗꯨꯅ ꯌꯥꯟꯗꯅ ꯂꯩꯔꯗꯤ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕ ꯌꯥꯔꯣꯏꯅꯦ ꯋꯥꯔꯤ ꯂꯩꯇ꯭ꯔꯕꯅꯦ ꯇꯥꯃꯣ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯀꯨꯏꯔꯦ ꯍꯟꯗꯛ ꯅꯧꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯄꯨꯊꯣꯔꯛꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯤꯟꯕꯨꯡ ꯃꯤꯅ ꯉꯥꯡꯅꯩꯅꯦ ꯃꯤꯒꯤ ꯋꯥꯕꯨ ꯇꯥꯃꯣ ꯃꯆꯤꯟ ꯃꯦꯟ ꯉꯝꯄꯣꯟꯇꯦ ꯇꯜꯂꯒ ꯃꯔꯥꯏꯅ ꯇꯣꯛꯆꯈꯤꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯉꯝ ꯍꯧꯒꯠꯂꯛꯏ ꯍꯩꯃꯥ ꯆꯥꯛꯁꯤꯗꯤ ꯆꯥꯁꯤꯟꯈꯣꯗꯅ ꯅꯥꯎꯕ ꯑꯣꯏ ꯏꯇꯩꯃ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯗꯨꯅ ꯀꯤꯆꯟꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯔꯥꯙꯦꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯆꯥꯛ ꯉꯥꯏꯍꯥꯛ ꯆꯥꯔꯤꯀꯥꯟꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯉꯥꯡꯍꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯕ ꯑꯉꯥꯡꯁꯦ ꯆꯥꯛꯀ ꯃꯕꯨꯛ ꯊꯜꯂꯝꯃꯔꯣꯏ ꯊꯜꯂꯝꯃꯅꯤꯗ ꯐꯅꯗꯤ ꯌꯥꯝꯃꯤ ꯑꯩꯁꯨ ꯌꯦꯡꯉꯤꯕꯅꯤ ꯑꯗꯨꯒꯤ ꯉꯥꯡꯉꯤꯔꯕ ꯇꯥꯃꯣꯒꯤꯁꯦ ꯅꯠꯇꯦꯗ ꯉꯥꯡꯒꯦꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒꯅꯦ ꯉꯥꯡꯕ ꯌꯥꯕꯅꯤ ꯑꯁ ꯔꯥꯙꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯋꯥꯔꯤ ꯈꯪꯗꯅ ꯄꯦꯄꯥ ꯉꯥꯡꯕꯤꯗꯣ ꯇꯧꯅꯨ ꯍꯥꯏꯕꯅꯤꯅꯦ ꯍꯟꯗꯛꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯗ ꯋꯥꯔꯤ ꯈꯔ ꯑꯗꯨꯛ ꯇꯥꯕ ꯅꯥꯎꯕꯒꯤ ꯏꯃꯦꯖ ꯁꯣꯛꯂꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯃꯉꯣꯟꯗ ꯆꯦꯛꯁꯤꯟꯖꯅꯕ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯒ ꯇꯧꯔꯤꯁꯤꯅꯤ ꯈꯨꯠ ꯂꯩꯊꯣꯛꯑꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯃꯝꯃꯤꯁꯤꯅꯤ ꯅꯥꯎꯕꯅ ꯀꯩꯁꯨ ꯂꯥꯜꯂꯝꯃꯣꯏ ꯑꯩꯅ ꯈꯪꯕ ꯈꯔꯁꯨ ꯂꯩꯔꯤ ꯀꯔꯤ ꯈꯪꯉꯤꯕ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯌꯦ ꯃꯥꯅꯤꯅꯦ ꯋꯥꯔꯤꯒꯁꯦ ꯑꯩ ꯈꯪꯗꯅ ꯌꯥꯝ ꯂꯩꯈꯤꯕꯩ ꯃꯑꯣꯡꯅꯦꯕ ꯃꯥꯅꯤ ꯀꯩꯅꯣ ꯌꯥꯝ ꯂꯩ ꯇꯥꯃꯣꯅ ꯈꯪꯉꯁꯨ ꯀꯥꯟꯅꯔꯣꯏꯗꯕ ꯍꯣꯏ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯌꯨ ꯇꯥꯟꯅꯕꯤꯌꯨ ꯑꯩ ꯀꯔꯤꯝ ꯌꯥꯎꯖꯔꯣꯏꯀꯣ ꯅꯣꯏ ꯋꯥꯔꯤꯗꯣ ꯌꯥꯎꯕꯤꯔꯛꯀꯅꯨ ꯑꯩꯅ ꯊꯣꯛꯄ ꯇꯧꯖꯒꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯗꯤ ꯍꯧꯒꯠꯄꯤꯔꯣ ꯄꯨꯈꯝꯗ ꯂꯧꯔꯒꯦ ꯀꯔꯤꯅꯣ ꯇꯥꯜꯂꯤꯍꯦ ꯄꯨꯡꯁꯦ ꯊꯦꯡꯉꯤ ꯑꯗꯨꯒꯤꯅꯤ ꯍꯣ ꯂꯣꯏꯁꯤꯟꯖꯔꯣ ꯋꯥꯡꯂꯦꯟꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯋꯥꯉꯝ ꯃꯥꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯃꯌꯥꯝꯕꯅ ꯉꯁꯤ ꯍꯧꯗꯣꯔꯛꯏꯕ ꯋꯥꯔꯤꯗꯨ ꯃꯥ ꯉꯛꯆꯥꯅꯕꯗꯤ ꯐꯥꯎꯈꯤ ꯊꯥꯖꯗꯕꯅꯤ ꯃꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯃꯌꯥꯝꯕꯅ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯈꯤꯗ꯭ꯔꯤ ꯉꯁꯤ ꯊꯥꯖꯗꯅ ꯍꯥꯏꯔꯛꯄꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯝꯂꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯉꯤ ꯀꯔꯤꯗꯒꯤ ꯍꯥꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯥ ꯊꯤꯗꯣꯛꯀꯦ ꯆꯞꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗꯅꯤ ꯂꯤꯡꯖꯦꯜ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯉꯁꯥꯏ ꯍꯦꯟꯊꯣꯏꯕꯗ ꯇꯦꯛꯁ ꯊꯥꯈꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯄ꯭ꯂꯥꯏ ꯂꯩꯔꯝꯗꯦ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯊꯝꯃꯒ ꯐꯝ ꯊꯥꯔꯤ ꯆꯠꯊꯣꯛꯂꯨꯕꯒꯤ ꯋꯥꯕꯒ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯂꯥꯏꯔꯤꯛ ꯄꯥꯔꯔꯣꯏ ꯈꯟꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯣꯟꯗꯨ ꯍꯥꯏꯐꯦꯠ ꯉꯥꯈꯠꯂꯒ ꯍꯤꯞꯄꯤ ꯐꯣꯟꯗꯨꯁꯨ ꯂꯧꯗꯨꯅ ꯀꯔꯤꯅꯣ ꯌꯦꯡꯉꯤ ꯃꯣꯅꯥꯅ ꯊꯥꯔꯛꯄ ꯐꯣꯇꯣꯁꯤꯡꯗꯨ ꯌꯦꯡꯂꯤꯉꯩ ꯃꯣꯅꯥꯒꯤ ꯇꯦꯛꯁ ꯑꯃ ꯂꯥꯛꯏ ꯐꯣꯇꯣ ꯑꯃꯁꯨ ꯇꯦꯛ ꯇꯧꯔꯤ ꯈꯪꯗꯦꯗ ꯌꯥꯝ ꯆꯥꯛꯆꯩꯗ ꯑꯩꯗꯤ ꯃꯃꯤꯠꯅꯒ ꯅꯣꯛꯑꯗꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯁꯦ ꯋꯥꯉꯝꯒꯤ ꯐꯣꯇꯣꯅꯤ ꯃꯥꯅ ꯇꯦꯛ ꯇꯧꯔꯛꯏꯕꯗꯨ ꯂꯤꯡꯖꯦꯜꯁꯨ ꯃꯣꯅꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯏ ꯅꯪꯒꯤ ꯍꯥꯏꯅꯕꯤꯔꯒꯦ ꯍꯥꯏꯔꯨꯗꯣꯏꯅꯤ ꯏ ꯈꯔꯗꯤ ꯑꯩꯅ ꯍꯩꯃꯥ ꯂꯤꯡꯖꯦꯜ ꯅꯪꯒ ꯈꯪꯅꯔꯣꯕ ꯑꯩ ꯁꯤꯟꯕꯤꯔꯛꯑꯒꯦ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯗꯣꯏꯖꯥꯠꯂꯣ ꯑꯋꯣꯏꯕꯩ ꯐꯗꯣꯏꯅꯤ ꯍꯥꯏꯅꯕꯤꯔꯒꯦ ꯖꯨꯠ ꯆꯥꯗꯕꯤ ꯑꯉꯥꯎꯕꯤ ꯃꯆꯤꯡꯗꯣ ꯍꯧꯔꯛꯀꯅꯨ ꯀꯩꯅꯣ ꯃꯁꯤꯕꯣ ꯇꯨꯝꯃꯣ ꯍꯌꯦꯡ ꯉꯟꯅ ꯆꯠꯁꯦ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯀꯩꯅꯣ ꯌꯦꯡꯉꯨꯁꯦ ꯄꯨꯡ ꯀꯌꯥꯗ ꯆꯠꯁꯦ ꯍꯥꯏꯅꯣ 9 ꯑꯩꯈꯣꯏꯗ ꯌꯧꯔꯛꯑꯣ ꯑꯣꯀꯦ ꯕꯦꯕꯤ ꯒꯨꯗ ꯅꯥꯏꯠ ꯃꯣꯅꯥꯒꯤ ꯇꯦꯛꯁ ꯆꯥꯠꯇꯒꯤ ꯍꯦꯛ ꯊꯣꯔꯛꯄꯗ ꯍꯦꯟꯊꯣꯏꯕꯒꯤ ꯇꯦꯛꯁ ꯑꯃ ꯂꯥꯛꯏ ꯀꯦꯊꯣꯏ
ꯚꯤꯗꯤꯑꯣ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ ꯍꯦꯟꯊꯣꯏꯕꯁꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯀꯥꯏ ꯂꯩꯅꯣ? ꯃꯊꯛꯇ꯫ ꯉꯁꯥꯏꯗꯒꯤ ꯀꯩꯝꯒ ꯍꯥꯏꯕꯤꯔꯛꯇꯦꯅꯦ꯫ ꯊꯕꯛ ꯇꯧꯔꯨꯕꯩꯅꯤ ꯀꯦꯊꯣꯏ꯫ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯕ? ꯑꯩꯉꯣꯟꯗꯒꯤ ꯊꯕꯛꯇꯨꯅ ꯍꯦꯟꯅ ꯂꯨꯔꯕ ꯅꯠꯇ꯭ꯔꯣ? ꯀꯦꯊꯔꯞ ꯑꯣꯏꯅꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯤꯕ ꯂꯤꯡꯖꯦꯜꯒꯤ ꯋꯥꯍꯩꯗꯨꯗ ꯍꯦꯟꯊꯣꯏꯕ ꯏꯟꯁꯤꯜꯂꯨꯕ ꯂꯩꯇ ꯃꯤꯅꯣꯛ ꯑꯗꯨ ꯇꯝꯖꯔꯛꯏ꯫ ꯀꯩꯅꯣ ꯅꯣꯛꯏꯗꯦ? ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯆꯤꯟꯕꯥꯟ ꯆꯤꯛꯁꯤꯜꯂꯞ ꯇꯧꯔꯒ ꯅꯣꯛꯄꯤꯗ ꯅꯣꯛꯂꯛꯏ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯀꯦꯊꯣꯏ? ꯀꯥꯡꯁꯣꯏꯅꯦ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯑꯃꯒ꯫ ꯑꯗꯨꯗꯤ ꯆꯥꯛ ꯌꯥꯝ ꯆꯪꯉꯝꯗꯧ ꯃꯥꯟꯗꯦ꯫ ꯋꯥꯕꯩꯔ ꯀꯩꯅꯣ ꯌꯥꯝ ꯆꯥꯕ ꯌꯥꯗꯤꯌꯦ꯫ ꯗꯗꯥꯗꯤ ꯀꯩ ꯆꯥꯔꯒꯦ? ꯉꯥ ꯊꯣꯡꯉꯦ ꯉꯁꯤꯗꯤ꯫ ꯑꯣꯍꯣ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥ ꯉꯥꯡꯅꯗꯦ ꯍꯦꯟꯊꯣꯏꯕ ꯂꯤꯡꯖꯦꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ꯫ ꯀꯦꯊꯣꯏ꯫ ꯇꯥꯏꯌꯦꯗ꯫ ꯅꯪ ꯁꯤꯗ ꯂꯥꯛꯑꯒꯦꯔꯥ? ꯀꯩꯒꯤ? ꯁꯨꯝ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯅ ꯊꯝꯅꯤꯡꯉꯦ꯫ ꯍꯣꯏꯅꯦ, ꯃꯥꯁꯇꯔꯒꯁꯦ ꯇꯣꯛꯊꯣꯛꯑꯒ ꯆꯦꯜꯂꯛꯑꯒꯦ꯫ ꯐꯥꯒꯤ ꯅꯠꯇꯦ ꯀꯦꯊꯣꯏ, ꯑꯋꯣꯏꯕꯅꯦ ꯍꯥꯏꯔꯤꯁꯦ꯫ ꯅꯪ ꯃꯥꯁꯇꯔꯗꯣ ꯁꯤꯗ ꯂꯩꯔꯒ ꯇꯧꯔꯁꯦ, PhD-ꯗꯨꯁꯨ ꯁꯤꯗ ꯇꯧꯔꯁꯦ꯫ ꯗꯥ ꯅꯪ ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛꯁꯦ ꯅꯪ ꯑꯝꯇ ꯉꯥꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ꯫ ꯅꯪ ꯀꯩꯗꯧꯔꯒꯦꯕ? ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ, ꯁꯨꯝ ꯍꯥꯏꯕꯅꯦ, ꯌꯥꯗꯕ꯭ꯔꯥ? ꯌꯥꯏꯌꯦ, ꯀꯩꯒꯤ ꯌꯥꯗꯅꯤ? ꯑꯗꯣ ꯑꯝꯇ ꯍꯥꯏꯗꯕ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯗꯤ ꯑꯩꯁꯦ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯂꯩꯗꯧ ꯃꯥꯟꯗꯦ ꯀꯦꯊꯣꯏ꯫ ꯈꯪꯗꯦ, ꯅꯪꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯂꯨꯞꯄꯨꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯑꯩꯕꯣ? ꯃꯔꯝ ꯍꯥꯏꯕꯤꯌꯨꯔꯥ? ꯁꯦꯝꯖꯤꯟꯈ꯭ꯔꯕꯅꯦ꯫ ꯑꯩꯅꯅꯦ ꯗꯥꯁꯦ ꯁꯦꯝꯖꯤꯟꯈ꯭ꯔꯕꯅꯦ꯫ ꯁꯤ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯍꯦꯟꯊꯣꯏꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯅꯣꯛꯃꯤ ꯂꯤꯡꯖꯦꯜꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ꯫ ꯂꯤꯡꯖꯦꯜ ꯅꯣꯛꯄꯗꯣ ꯐꯥꯖꯤꯟꯖꯔꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ, ꯑꯋꯣꯏꯕꯩꯒ ꯑꯃꯨꯛ ꯈꯜ ꯂꯩꯔꯝꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯦꯟꯊꯣꯏꯕꯗ ꯌꯦꯡꯉꯛꯄꯅꯤ꯫ ꯅꯣꯛꯃꯤꯒ ꯌꯦꯡꯂꯝꯕꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯕꯗꯧꯅ ꯇꯧꯈꯤ꯫ ꯀꯩꯅꯣ ꯃꯤꯗꯥ, ꯅꯣꯛꯃꯤꯒ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯅꯣꯛꯑꯒꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯚꯣꯏꯁ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯀꯦ꯫ ꯀꯩ ꯍꯥꯏꯕꯗꯨꯅ? ꯃꯤꯅ ꯋꯥ ꯉꯥꯡꯉꯒ ꯅꯣꯛꯑꯒ ꯑꯗꯨꯝ ꯌꯦꯡ ꯂꯩꯅꯦ, ꯏꯀꯥꯏꯌꯦ꯫ ꯏꯀꯥꯏꯅꯨꯗ, ꯑꯩꯅ ꯌꯦꯡꯕꯅꯦ, ꯃꯤꯅ ꯌꯦꯡꯕꯁꯨ ꯅꯠꯇꯅ꯫ ꯉꯝꯃꯔꯣꯏ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯈꯨꯝꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯗꯨꯅ ꯁꯥꯟꯅꯖꯩ꯫ ꯀꯦꯊꯣꯏ꯫ ꯇꯥꯏꯌꯦ꯫ ꯅꯪ ꯋꯥꯈꯜ ꯍꯣꯡꯈꯤꯅꯨꯀꯣ꯫ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯗꯤ ꯑꯩ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯅꯪ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯣꯀꯣ꯫ ꯑꯩ ꯁꯤ ꯇꯝꯃꯤꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯑꯗꯨꯒ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯅꯤ꯫ ꯊꯕꯛ ꯍꯦꯛ ꯐꯪꯕꯒ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯗꯣꯏꯅꯤꯀꯣ꯫ ꯃꯔꯛꯁꯤꯗ ꯅꯪꯁꯨ JRF ꯐꯥꯎꯅꯕ ꯍꯣꯠꯅꯔꯛꯎꯀꯣ꯫ PhD-ꯗꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯇꯧꯅꯕꯀꯣ꯫ ꯂꯤꯡꯖꯦꯜ ꯍꯦꯟꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯟꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯀꯦꯊꯣꯏ, ꯈꯨꯝꯗ꯭ꯔꯗꯤ? ꯂꯤꯡꯖꯦꯜ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨ ꯐꯠ ꯍꯥꯏꯔꯛꯏ꯫ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯗꯗꯥ, ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯅꯪꯁꯨ ꯅꯨꯡꯁꯤꯌꯦ, ꯃꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯗꯥꯁꯨ ꯍꯣꯠꯅꯧꯀꯣ, ꯑꯩꯁꯨꯅꯦ ꯀꯟꯅ ꯍꯣꯠꯅꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯇꯨꯝꯅꯕ ꯇꯧꯔꯒꯦꯔꯥ? ꯆꯠꯊꯣꯛꯎꯕꯒꯤ ꯋꯥꯔꯝꯅꯤ, ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯀꯦꯊꯣꯏ꯫ ꯗꯥꯗꯤ ꯀꯩꯗꯧꯈꯤꯗꯣꯏꯅꯣ? ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯂꯩꯌꯦ, ꯑꯗꯨꯒꯤ ꯀꯩꯀꯩꯅꯣ ꯈꯤꯇ ꯌꯦꯡꯁꯤꯟꯈꯤꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯐꯖꯅ ꯌꯦꯡꯊꯣꯛꯑꯣ, ꯑꯩꯁꯨ ꯇꯨꯝꯃꯒꯦ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏꯗ ꯇꯦꯛꯁ ꯊꯥꯔꯛꯑꯝꯃꯨꯀꯣ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯏ꯫ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯦꯗꯤ ꯕꯤꯌꯔꯗꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯜꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫